ꯂꯩꯒꯁꯨ ꯇꯧꯔꯦ ꯃꯥ ꯍꯥꯏꯁꯦ ꯕꯣꯕꯣꯛꯀꯤꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ 103 ꯀꯩꯅꯣ ꯇꯧꯔ ꯁꯨꯗꯣꯔꯦ 1,000 ꯁꯨꯗꯣꯔꯦ ꯍꯥꯏꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯏꯁꯨ ꯅꯨꯄꯥꯒꯤ ꯃꯥꯒꯤꯁꯨ ꯀꯩꯅꯣ ꯑꯃ ꯍꯥꯡꯕꯅꯦ ꯐꯣꯟꯗꯣ ꯈꯥꯛ ꯉꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯣꯟ ꯇꯨꯈ꯭ꯔꯦ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯑꯃꯨꯛ ꯄꯥꯕ ꯍꯧꯖꯔꯛꯑꯒꯦ ꯑꯩꯈꯣꯏꯁꯦ ꯅꯨꯡꯊꯤꯟꯒꯤꯀꯣ ꯀꯩꯅꯣꯅꯦ ꯑꯍꯥꯕꯤ ꯆꯥꯗꯣꯏꯕ ꯑꯍꯥꯕꯤꯁꯦ ꯑꯩꯈꯣꯏ ꯆꯦꯡꯄꯥꯛꯁꯦ ꯉꯧꯔꯦꯗꯅ ꯆꯦꯡꯄꯥꯛꯁꯦ ꯉꯧꯔꯒ ꯂꯥꯏ ꯇꯧꯊꯣꯛꯑꯒ ꯇꯧꯔꯤꯕ ꯆꯦꯡ ꯉꯧꯕꯗꯤ ꯐꯠꯇꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯄꯥꯐꯣꯔꯁꯤꯃ ꯇꯥꯎꯔꯦ ꯑꯗꯨꯒ ꯀꯣꯕꯤꯁꯤꯃ ꯀꯣꯠꯇꯣꯏꯕ ꯑꯗꯨꯒ ꯆꯉꯥꯡ ꯑꯃꯒ ꯆꯉꯥꯡꯁꯤꯁꯨ ꯑꯩꯅ ꯑꯍꯟꯅꯤꯅ ꯈꯔ ꯌꯥꯝ ꯂꯣꯏ ꯏꯪꯈꯔꯦ ꯃꯥꯜꯂꯝꯕꯗꯣ ꯄꯨꯁꯜꯂꯛꯄꯩ ꯆꯥꯒꯁꯦ ꯅꯪꯒꯤꯗꯤ ꯁꯥꯟꯗꯦ ꯑꯩ ꯏꯪꯉꯦ ꯈꯔ ꯐꯩ ꯑꯝꯇ ꯍꯧꯔꯁꯦ ꯍꯧꯔꯁꯦ ꯅꯪ ꯈꯔ ꯄꯥꯛꯄꯗꯣ ꯄꯥꯏꯔꯣ ꯄꯥꯛꯁꯦ ꯄꯥꯛꯅ ꯇꯪꯈꯥꯏ ꯈꯥꯏꯗꯣꯔꯛꯀꯦ ꯇꯪꯈꯥꯏ ꯈꯥꯏꯗꯣꯔꯛꯀꯦ ꯄꯥꯛꯅꯝꯗ ꯁꯤ ꯃꯄꯨꯡ ꯄꯥꯏ ꯆꯥꯗꯤ ꯑꯩꯈꯣই ꯈꯨꯠ ꯇꯦꯛꯊꯈ꯭ꯔꯅꯤ ꯍꯦꯛꯇ ꯀꯣꯊꯔ ꯆꯥꯊꯔꯒ ꯑꯩꯅ ꯆꯥꯖꯅꯤꯡꯕ ꯀꯨꯏꯔꯕꯀꯣ ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯑꯍꯥꯕꯤ ꯆꯥꯕꯁꯦ ꯑꯗꯣ ꯑꯍꯥꯕꯤꯗꯪ ꯆꯥꯔꯗꯤ ꯁꯥꯏꯗꯇ ꯀꯩꯝꯇ ꯌꯥꯎꯗ꯭ꯔꯦꯅ ꯑꯩꯅ ꯄꯥꯐꯣꯔ ꯑꯃ ꯇꯧꯁꯤꯜꯂꯛꯄꯅꯤꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤ ꯇꯥꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯇꯥꯔꯝꯅꯤꯗ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯍꯥꯎꯋꯤ ꯍꯥꯎꯇꯦ ꯍꯧꯔꯒꯦ ꯊꯨꯝꯗꯣ ꯀꯣꯟꯅ ꯆꯥꯏꯁꯤꯟꯖꯈꯤꯕꯅꯤ ꯅꯝꯃꯤ ꯅꯝꯗꯦꯗꯣ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯥꯞꯅꯅꯕ ꯄꯨꯖꯥꯔꯤꯗꯣ ꯑꯅꯤ ꯁꯨꯈꯤꯕ ꯃꯥꯅ ꯁꯦꯝꯃꯝꯃꯒ ꯂꯥꯏꯗꯨꯅ ꯑꯩꯅ ꯇꯛꯈꯥꯏꯔꯨꯕ ꯑꯗꯨꯗ ꯑꯩ ꯍꯥꯞꯄꯒꯦ ꯈꯜꯂꯨꯕ ꯈꯣꯠꯁꯤꯔꯥ ꯑꯍꯥꯟꯕ ꯆꯈꯣ ꯃꯌꯥꯝꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯆꯥꯖꯅꯤꯡꯉꯦꯕꯀꯣ ꯑꯗ ꯏꯃꯥꯟꯅꯕꯤꯗ ꯆꯥꯁꯦꯅ ꯍꯧꯕꯁꯦ ꯀꯨꯏꯔꯕꯅꯦꯕ ꯁꯣꯝꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯗ ꯏꯃꯥꯟꯅꯕꯤꯁꯤꯅ ꯆꯥꯅꯤꯡꯗꯕ ꯃꯇꯝꯗꯨꯁꯨ ꯐꯔꯛ ꯌꯥꯝ ꯇꯥꯕꯀꯣ ꯑꯗꯩ ꯑꯉꯥꯡ ꯑꯃ ꯍꯧꯒꯠꯂꯛꯑꯒ ꯑꯉꯥꯡ ꯃꯌꯥꯝ ꯆꯥꯕꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤ ꯂꯩꯁꯦ ꯍꯥꯎꯈ꯭ꯔꯦ ꯊꯝꯃꯨꯀꯣ ꯄꯥꯏꯅꯈ꯭ꯔꯦ ꯃꯥꯂꯪꯕꯅ ꯑꯃ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯃꯥꯂꯪꯕꯁꯦ ꯍꯪꯆꯤꯠ ꯌꯥꯝ ꯂꯥꯡꯉꯦ ꯗ꯭ꯌꯨꯇꯤ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ ꯃꯥ ꯅꯥꯏ ꯉꯥꯛꯇꯪ ꯑꯃꯨꯛ ꯇꯨꯝꯃꯨꯏꯅꯦ ꯏꯃꯥ ꯍꯣꯏ ꯌꯥꯝ ꯍꯣꯏꯀꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒ ꯌꯥꯎꯔꯗꯤ ꯇꯧ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯅ ꯉꯁꯤꯗꯤ ꯀꯦꯇꯂꯤꯡꯁꯨ ꯄꯨꯊꯣꯔꯛꯇ꯭ꯔꯦ ꯆꯥꯁꯨ ꯎꯕꯗ ꯃꯥꯟꯗꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯌꯥꯔꯦ ꯑꯩ ꯍꯥꯏꯕꯅꯦ ꯁꯣꯝ ꯍꯥꯏꯕ ꯅꯠꯇꯦ ꯌꯥꯔꯦ ꯂꯣꯟꯅꯕ ꯑꯗꯨꯝ ꯀꯩꯅꯣ ꯏꯪꯕꯅꯤꯅ ꯕꯨꯕꯨ ꯆꯤꯡꯁꯤꯟꯈꯤꯕꯗꯀꯣ ꯎꯕꯗ ꯃꯥꯟꯗꯦ ꯃꯌꯥꯝ ꯈꯔ ꯆꯥꯔꯦ ꯁꯤ ꯀꯣꯕꯤꯁꯦ ꯄꯥꯄꯥ ꯂꯥꯎꯔ ꯌꯥꯝ ꯍꯥꯎꯗ ꯃꯅꯥ ꯑꯄꯥꯕꯗꯣ ꯑꯗꯨꯗꯅꯦꯕ ꯑꯩꯅ ꯁꯤ ꯁꯤꯡꯖꯨꯒꯨꯝꯕꯗ ꯀꯣꯠꯄ ꯑꯍꯥꯕꯤꯒꯨꯝꯕ ꯆꯥꯅꯤꯡꯁꯦ ꯃꯊꯪꯗ ꯁꯤꯡꯖꯨ ꯑꯃꯨꯛ ꯆꯥꯔꯁꯦ ꯃꯌꯥꯝ ꯁꯤꯡꯖꯨꯗ ꯀꯣꯠꯂꯒ ꯑꯩꯈꯣꯏ ꯒꯥꯔꯗꯦꯟ ꯊꯨꯞꯆꯟꯈ꯭ꯔꯦ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯅ ꯒꯥꯔꯗꯦꯟꯒ ꯍꯤꯡ ꯉꯝꯕꯖꯥꯠ ꯅꯠꯇꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯋꯦꯗꯔ ꯅꯨꯡꯁꯤꯠꯀꯁꯦ ꯂꯤꯔꯤ ꯊꯤ ꯅꯨꯡꯉꯥꯏꯔꯦ ꯁꯧꯒ꯭ꯔꯤꯗꯤ ꯃꯔꯨ ꯂꯣꯛꯄ ꯌꯥꯔꯅꯤ ꯁꯧꯒ꯭ꯔꯤꯕꯨꯗꯤ ꯃꯔꯨ ꯂꯣꯛꯑꯒ ꯍꯨꯜꯂꯒ ꯍꯋꯥꯏ ꯄꯥꯐꯣꯔ ꯆꯥꯕ ꯀꯥꯎꯔꯦ
ꯆꯥꯛꯁꯤꯗ ꯀꯃꯦꯟꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯥꯅꯤꯡꯕꯕꯨꯗꯤ ꯃꯌꯥꯝ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯍꯧꯔꯛꯄꯗꯒꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝꯁꯤꯡꯗꯣ ꯂꯣꯏ ꯄꯥꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯃꯇꯨꯡꯗꯗꯤ ꯚꯤꯗꯤꯑꯣ ꯅꯝꯃꯛꯄꯗꯣ ꯑꯗꯨꯝ ꯃꯊꯪ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯥꯅꯕ ꯇꯧꯖꯔꯛꯑꯒꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣꯒꯤꯁꯦ ꯑꯣꯏꯅ ꯇꯧꯔꯁꯦ ꯑꯗꯒꯤ ꯆꯥꯛ ꯆꯥꯕꯒꯤꯗꯣ ꯃꯌꯥꯝ ꯍꯥꯕ ꯆꯥꯕꯅꯤꯅ ꯃꯤꯠ ꯅꯥ ꯈꯔ ꯎꯏꯁꯤꯜꯂꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯅꯤꯅ ꯑꯩꯗꯤ ꯌꯥꯝ ꯍꯥꯒꯠꯂꯦ ꯍꯛꯆꯤ ꯌꯥꯝ ꯍꯟꯒꯠꯂꯦꯕ ꯆꯥꯛ ꯆꯥꯕꯒꯤ ꯉꯥꯍꯩ ꯊꯣꯡꯕ ꯆꯥꯕꯒꯤꯗꯣ ꯑꯗꯨꯗ ꯀꯃꯦꯟ ꯄꯤꯔꯛꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯃꯌꯥꯝ ꯃꯃꯤꯡ ꯑꯃꯨꯛꯇ ꯂꯥꯎꯊꯣꯔꯛꯀꯦ ꯀꯥꯏ ꯃꯌꯥꯝ ꯃꯤꯡ ꯄꯜꯍꯧꯗꯕꯁꯨꯀꯣ ꯑꯗꯨꯝ ꯑꯩꯒꯤꯗꯤ ꯄꯟꯕꯤꯔꯛꯇꯦꯅ ꯍꯥꯏꯔꯛꯄꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯅꯤꯗ ꯃꯈꯣꯡꯁꯤꯗꯤ ꯆꯥꯔꯣꯏꯁꯦ ꯑꯩꯗꯤ ꯆꯥꯏꯌꯦ ꯆꯥꯅꯤꯡꯕ ꯊꯝꯕꯤꯒꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯃꯈꯣꯛ ꯀꯩꯅꯣꯗ ꯃꯅꯥꯗ ꯌꯥꯎꯕꯗꯣ ꯑꯗꯨꯝ ꯆꯥꯛꯁꯨꯉꯦꯕ ꯍꯥꯎꯋꯦꯕ ꯑꯗꯨꯝ ꯍꯣꯏ ꯁꯤ ꯀꯣꯕꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯀꯅꯥꯅ ꯂꯩ ꯑꯩꯅ ꯂꯩ ꯐꯥꯒꯤ ꯇꯧꯅꯤꯡꯗ ꯃꯌꯥꯝ ꯇꯧꯋꯦꯗꯅ ꯁꯤꯒꯤ ꯃꯅꯥ ꯄꯥꯕꯁꯤ ꯌꯥꯎꯔꯝꯕꯀꯣ ꯁꯤ ꯍꯧꯒꯟꯕꯅꯦꯕ ꯄꯥꯛꯅ ꯐꯪꯗꯕꯅꯦꯕ ꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯃꯥꯔꯀꯦꯠ ꯆꯠꯄꯗ ꯁꯤ ꯌꯥꯎꯔꯝꯕ ꯁꯥꯏꯕ ꯂꯣꯏꯗꯤ ꯐꯥꯎꯗꯤ ꯋꯥ ꯉꯥꯡ ꯌꯥꯗꯦꯕ ꯍꯥꯟꯅꯦꯕ ꯍꯥꯅꯤ ꯃꯔꯛꯄꯁꯦ ꯍꯪꯆꯤꯠ ꯌꯥꯝ ꯊꯤ ꯂꯥꯡꯉꯦ ꯑꯩꯈꯣꯏ ꯐꯣꯟ ꯇꯧꯅꯤꯅ ꯇꯧꯔꯦ ꯐꯣꯟ ꯇꯧꯒꯦ ꯇꯧꯕ ꯋꯥꯅꯤ ꯐꯣꯟꯁꯦ ꯀꯔ ꯅꯤꯌꯦ ꯃꯅꯥꯁꯦ ꯌꯥꯝꯅ ꯄꯥꯔꯒ ꯍꯥꯎꯖꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯀꯃꯦꯟꯁꯤꯗꯀꯣ ꯃꯊꯪ ꯃꯀꯣꯛꯇꯩ ꯑꯗꯨꯝ ꯇꯧꯔꯛꯄꯅ ꯐꯔꯦ ꯃꯀꯣꯛꯇꯩ ꯇꯧꯔꯛꯄꯅ ꯐꯔꯦ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯌꯥꯕ ꯀꯃꯦꯟꯁꯦ ꯕꯤꯅꯣꯌꯥ ꯁꯤꯡ ꯍꯥꯀꯣ ꯃꯥꯏ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯔꯛꯑꯦ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯃ ꯑꯗꯒꯤ ꯔꯣꯁꯅꯤ ꯍꯥꯏꯕ ꯃꯊꯪꯗ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯅꯦ ꯊꯦꯡꯀ꯭ꯌꯨ ꯃꯊꯪꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯣ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯅꯤꯀꯣ ꯚꯤꯗꯤꯑꯣꯁꯤꯗ ꯌꯥꯎꯕꯈꯩꯅꯦꯕ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯑꯗꯣ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏ ꯂꯧꯈꯠꯇ꯭ꯔꯦ ꯃꯊꯪꯒꯤꯗꯨꯗ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄꯗ ꯑꯗꯨꯗ ꯀꯃꯦꯟ ꯇꯧꯔꯛꯄꯒꯩ ꯑꯗꯨꯝ ꯑꯩꯈꯣই ꯑꯗꯨꯝ ꯄꯥꯔꯛꯑꯅꯤ ꯑꯗꯨꯝ ꯑꯗꯒꯤ ꯗꯤꯞꯇꯤ ꯁꯣꯔꯥꯏꯁ꯭ꯔꯝ ꯍꯥꯟꯅꯁꯨ ꯄꯥꯕꯨꯗꯤ ꯄꯥꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯁꯤꯒꯤ ꯀꯃꯦꯟꯁꯤꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯅ ꯀꯦꯃꯟ ꯄꯥꯊꯣꯛꯑꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯗꯣ ꯍꯧꯅꯕꯒꯤ ꯇꯧꯅꯦꯕꯀꯣ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯃꯥ ꯑꯦꯟ ꯆꯦ ꯃꯃꯥꯒ ꯆꯦꯒ ꯁꯨꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕꯁꯦ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯀꯅꯥ ꯍꯧꯖꯤꯛꯀꯤꯗꯣ ꯗꯤꯞꯇꯤ ꯁꯣꯔꯥꯏꯁ꯭ꯔꯝ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯗꯤꯞꯇꯤ ꯋꯥꯔꯤꯒꯁꯨ ꯇꯥꯔꯒ ꯌꯥꯝꯅꯁꯨ ꯅꯣꯛꯈ꯭ꯔꯦ ꯃꯨꯛꯕꯥꯡ ꯇꯧꯔꯒ ꯀꯃꯦꯟ ꯄꯥꯕꯁꯦ ꯃꯨꯛ ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗꯦ ꯍꯥꯏꯌꯦꯀꯣ ꯊꯥꯒꯠꯆꯔꯤ ꯏꯆꯥꯅ ꯌꯥꯝ ꯁꯥꯡꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯣꯏ ꯀꯔꯤ ꯑꯣꯏꯀꯣ ꯅꯨꯡꯉꯥꯏꯇ꯭ꯔꯅꯦꯀꯣ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯁꯤꯝꯇ ꯅꯝꯖ ꯇꯧꯕꯤꯔꯣ ꯀꯃꯦꯟ ꯄꯥꯕꯗ ꯋꯥꯗꯅꯕꯁꯦ khá trâu rồi hꯧꯖꯤꯛ hangchit am lang ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ weatherꯁꯦ Masih naik cakap mana ini suci deh. Koi, mapan tu ya, di tokan ni. Jangan pasang deh, kan di kerja. Ni sudah anu bener. Nuksina betulan hian pam jay. Maming se
Rajani Ningombam Nova subscriber ne Yam Nusina Smaina Habit say Yam Nuaye Matung Dab so do a video see a blip with the video Aduga Luang Lake Sang Luang Lake Sang Tem have a man called my second Luang Lake Sang Tem have a Happy New York Jacoba Yam Hong Saminari Nusie Hadachari Happy New York Jacoba at the idea I didn't have been what Jacoba was it. Take long, but I see we all Mazam Canada. Massion Beadre. I do. Madame Canada have a deal. Don't say later. You to Rompa, Lana, to Silato Labagi. And Madame Sanagidra. So, New York Jacoba, Madame New York Jacoba have like the you told the New York Jacoba and New York Jacoba. Jacob hundred gallery na truck. Yeah. Anytime Ningol Jacob Bahalo, Nakamamin. Aduga, Matang is now Monica Ponong. This is new subscriber name. Man, a new member to support a point. So we show you can go to the YouTube hang the day. Aku show you subscribe to our care. Yamushi. Adagi mathang ganam Waribam Dayananda Maitai Hai Sisu new subscriber like one Yam Nusia Nene Mabok Animang new subscriber ne Nungai ba Tagal o ngai jarong ge hai Yam Nusia Nung ga se ko Nene Mabokan Asam Nusia ningo Koi ako'y ano video tagal ke Agum yen yu ko Icha na ko sumay har ko si Am Nusia Nita production ko. I can like Happy New Year sa ko ba mamahan na hay ko. Thank you. Changi Nita. Regular ne. Regular kami dito. Ano nga? Julia Ngayam bom. So ako regular kami dito ni Happy New Year sa ko ba ang si. Ako ram ze ako mani puno ay madi ako toro na zag sa minayam. Ya. Happy New Year sa ko ba isang piso nuay to ba ko po ay sa no ano matang na binlong jam so do mahay subscribe tong na patagi ko adong makoy lihat na adong comment tong nari ko ado comment na koy nagataw ko daga tang ting raga so adong taw dito kani warong nong si isa so adong taw Happy New Year sa ko ba yu ha ko yun Aduka Langgojam Sapna si so new subscriber ne ado maso dum comment se dum tanta na pide ako su isa hi dum yen jage adum tongna se koi wari watai sana nuai tra ne ko se sumara nusira na wari watai sana lo ra Jawa aduga kaira wang kem habani ko ado laison soliro ahan bai se Hoi lại số này hay suy ra đấy, xong acting tàu đi ra này, acting tầm đi ra này coi chú coi, khara mayang ginu ngay nó bị entertainment tàu bài đó coi, nát ra, mayang ginu ngay nó bị sung tàu từ bây giờ thế, ay sabi na sige hay lắm, ok đấy, agak jadi, jangan, mangga hay biar masih, hay du lịch thật tốt cả aduga AGM SS FTBI si Aigi sunupa agras my bum ko Aigi sunupa ne se ado magi mana smai hari mana smai ire 103 subscriber to go haraga akogi mai ga hawan bito aduga lai ga su tawre ma hai se bobo ki se subscriber 103 kano taw sudore lising ama sudore harak pane ba ko ado ay sunupagi magi su kay no mahang pa ni Lo khác ngon kìa Ủa chứ phone tôi thế Amo inaw nào mo Inaw nào mo Bảo không sẽ đẹp ghé
nung si Jakan Rayong ne phone nga tungan Masu thôi đi đấy Masu thôi gi pa thwe ko 103 subscriber to go hana mai ga kano ka taw dana mai tare ka haibire pudune ma masu na ko ado ai sunu pagi sai se da ma gi ling ji ka mai pi mai je ở bây giờ 1000 sudah dapat 103 dengan ini nih pak ada si video saya upload tuh pada 1000 ke itu sudah ngam ni baru cak ngam ni ado isu masu na ko yam kano taw ai sunu pagi ma se kai hani football lover tare ne cheers tuh kok si su taw si su taw ado class 7 di kare ko ado ma se football lover hai tare ko ado si su sana ba mai si su to na menga thok ya we ba ko ai su ba se ma Mumbai da lay bane ado da kan wato mana babuki kan wase sumaina haire ado yam si ma su toy bobo na sili isugi kamen pare da na ado isugi kan wase link se bobo hap ke ko ado mama da su mathangi da su bobo na pin taw ge mayam isu nu pa gi je ma yam na football se yam si jaba kai no ne isu nu pa ne ko ado mana magi shot matik hapane ba ko ado mayam CS ki so hapane ado mayam subscribe ma sa ma tang tang sambio isu gi da magta xe mà tông của thảo bên trong không mà chỗ vẫn đang nằm rất lâu gần vậy mày xin miền vậy xin mày có phụ đông phai rồi lấy tiền không xin cái này mày có phụ phai thì ấy tụ cái nó có mồ nắng như cái nồi xin nó ổn nè ngang như vậy cái gì mà cái gì nó xí xí mà cái này còn mình có xin bê ra bản tin tôi nọc phê tờ và tốt bê ra bản tin tôi aduh di aku itu kan di WhatsApp message ki matam na mo matam chithi ki matam ni na letter ek no sang ilak no là cái này anh nó letter ek no sang ilak pani na comment ham paragraph bai ko magi letter hai badi akwai matam da dai sumai na i ba sina mo sat na mai ko phone ga su lai ba matam na te aduna chithi ama pira ga chithi ama reply ngai na da ko matam se làm là sinh khi là ngày nữa máy tàu em thôi mà tầm đi chỉ mà tầm nè mà máy dùng memory chỉ làm lại nổ là kem ada video tu memang ngai bilang mu interesting oh ini kali mà xem cái ai interesting rồi cái đâu khá xem cái đâu khá lầy aduh thay na ko video na macam pam zaman ni ba video mati mu bangin number ai na aduh domai am dam pujan la ga hap si ha bas ikai se Binoya singi mamang gusto amam tang lo kale ko ay na aduga amanna Lembis Wonderland se happy ningon sa ko ima and che ay na school te halaglaga video se yeng jawani sak sari ngai ay gi yeng na sak sari ni harap ba ay video se yeng na sak sari ne ye ay gi mama inembong na ngasi muk thongbaga paneer thongbaga se haw na thongbirame video nungai bane hinjang na haw bane ngasi thabak ki awabaga loina kaw hrei ma han hai e ko yam nungsi lembi su yam na ko akoi se pura wari watai sana ba dong sumai na ko ado aigi so amadi budi leje bako apoi gi sentence kudingi reply pining ba aigi dum leidra ko namjan ba hi jada ba hai tare ne mina hai rei ba chi pa thum do dum pining ba hai tare sum ba leje bako aigi mi di am sang na iba adu apoi mi gi sanga ga di negative comment na sang na iru ba ga di apoi taude apoi ga mari leina ba si khatane apoi si ga mari leina ba si khatane mathangi comment sina aigi sanupi like guru sanu in Dubai ado mana suggestion nam tore e mamang do soi sim pan gra ado video je thagat kani thagaloi je ai khangi dre ba kwa mana amadi koi video soi bra kai mom di taw bra mem si do sele cho ko mom da ngai so mana smai hai bi e maya video yang bi ba ningol punamak so happy ningol sako ba mama and imo china
ꯁꯨꯃꯥꯏꯅ ꯋꯤꯁ ꯇꯧꯕꯤꯔꯛꯄꯅꯤꯀꯣ ꯑꯗꯨ ꯅꯠꯇꯕ ꯃꯥꯒꯤ ꯁꯖꯦꯁꯟ ꯑꯃ ꯑꯩꯅꯗꯤ ꯍꯥꯏꯈ꯭ꯔꯕꯅꯤ ꯌꯥꯎꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯌꯥꯝ ꯑꯗꯨꯒ ꯑꯅꯨ ꯐꯟ ꯐꯦꯃꯤꯂꯤ ꯑꯦꯟ ꯑꯅꯨ ꯐꯦꯃꯤꯂꯤ ꯐꯟ ꯍꯥꯏꯕ ꯑꯩ ꯃꯥꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯍꯦꯛꯇ ꯑꯣꯟꯅ ꯇꯩꯅ ꯍꯦꯛꯇ ꯍꯥꯏꯈꯤꯕꯅꯦꯕ ꯑꯗꯨꯅꯤꯗ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯃꯥ ꯍꯥꯏꯅ ꯄ꯭रिꯌꯥꯡꯀꯥ ꯃꯤ ꯑꯇꯩꯗꯤ ꯃꯨꯛꯕꯥꯡ ꯃꯤ ꯑꯇꯩꯒꯤ ꯃꯨꯛꯕꯥꯡꯕꯨꯗꯤ ꯃꯃꯥꯒꯤ ꯃꯨꯛꯕꯥꯡꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯅꯨꯡꯁꯤꯅꯅ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯑꯇꯩꯁꯨ ꯌꯦꯡꯅꯤꯡꯍꯜꯂꯦ ꯗꯤꯔꯥꯁꯨ ꯌꯥꯎꯍꯜꯂꯣ ꯕ꯭ꯂꯣꯛꯇ ꯌꯥꯝ ꯅꯨꯡꯁꯤ ꯍꯣꯏ ꯗꯤꯔꯥꯁꯦ ꯑꯗꯨꯝ ꯌꯥꯎꯍꯜꯂꯛꯀꯦ ꯑꯗꯣ ꯑꯩ ꯉꯁꯥꯏ ꯁꯤꯒꯤ ꯅꯝꯗ꯭ꯔꯤꯉꯩꯗꯗꯤ ꯑꯩꯅ ꯍꯥꯏꯐꯦꯠ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯅꯝꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯣ ꯌꯥꯎꯍꯜꯂꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯌꯥꯎ ꯁꯣꯏꯗꯅ ꯑꯗꯨꯒ ꯀꯅꯥ ꯀꯅꯥꯅꯣ ꯂꯩꯔꯦꯀꯣ ꯁꯦ ꯑꯩꯅ ꯍꯣꯏ ꯀꯩꯅꯣꯁꯦ ꯀꯃꯦꯟꯁꯦ ꯑꯅꯤꯍꯨꯝ ꯑꯃꯅꯤ ꯏꯕꯤꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤꯗꯤ ꯑꯅꯤ ꯏꯔꯛꯄꯁꯨ ꯌꯥꯎꯋꯦ ꯁꯨꯃꯥꯏꯅ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯃꯃꯝꯇꯪ ꯁꯤꯒꯤꯗ ꯃꯌꯥꯝ ꯀꯃꯦꯟ ꯂꯥꯛꯄꯗꯨ ꯈꯇꯪ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦꯕ ꯑꯗꯨꯒ ꯁꯨꯃꯤꯂꯥ ꯌꯨꯝꯂꯦꯝꯕꯝ ꯏꯆꯦ ꯑꯗꯨꯕꯨꯗꯤ ꯕꯣꯔꯥ ꯁꯦꯒꯥꯏꯕꯤꯅꯤꯅ ꯍꯥꯏꯔꯛꯑꯦꯅꯦ ꯅꯪꯕꯨꯅꯦ ꯅꯣꯏꯅꯤꯅꯦꯅ Ngasigi ahabi mo bang to brand phone so hai do mon ta ta do hai do amani ba to lo sina mata warse ore aduga sigida jiballa tameng bonju sigida dum comment tawrei ko ichagumba imau anida phangba oijege aigi su hai oibiyo phangbo oibiyo asina loisane ko lo sila sila sa okay akogi video sibu nungsi video na yang biriba mayam happy ningol chako we wish people pa mayam so happy ningol chako ba mayam na de yetna ko la guru seba ngamdana punsin changna khoi mayam punna matam khara dom sumaina nok tana ko nungsi na kamen bina dana lai gi se yam nungai es manga tau ba se ko khoi sala se bye bye to bye bye